Hello guys, aigi anaba imung manungda problem thokuna maramurkanda nayak patu si khara khasik thengda khibagi damakta mayamna hanmakta da waro biganu amadi channel asibo hanba yingbiriba khwaikibagi mafamda ibina thogal tawjari amadi subscribe tawdaba isinaw singliragadi subscribe button amadi bell icon ju nambiramu haina ibina hanmakta da mayamda sinjari Balarasona Sibajida nange fomi ku plagni harami salam daida amadi zeb adutagi Balarasona Sibajida munayum amadi ukil kaya amana Balarasohalbu thadokpa laglami maduda Balarasona ukil singaduda sawlami mabu karam matamda lototuna nongaladi mase zelda thomkrani haina harami amadi ukil singaduda bel da lothoknaba sign tawlami Balarasohan sign tawbol loiraba matungda makha taraduna hairegi adugi aduna nomatang chem oiraga toramba thabok singado lokthu haina hairami ukil singduna satkrabada cm gi pa bansal su tumina leitholaga satke tawda Balarasna bansal bu kosale madi bansal bu kadai da lolaga leiramni bunu ngasaidagi haina su hairami aduda bansalna madi lotpanati kachinda leibani haina khumi aduda Balarasna basanbu kausali aduga balsanna tatki lila ama sanarami adudi sargi sigi mawma tawse aina yengba ngamdabadagi aina kachela sida lerambani ai sargi dama kaplibani haina aduda Balarasna nangi adugumlaba tato aigi famda changloi nangna maga leraga mabu loinamak tambiraba natro haina aduda bansalna sar aidi karisu khangjade sara mabu cm hele aduda aigi thabokto tawbani aidi cm gi matung inaduna chaluba khaltani adugi miduna larik hitaba mi ama oramlabdi karimta khangamloi tabani adu madi larik yamna hiba mi ama oramle aduda sunate wakhal yamna leiba mi ama su oramle madi aduna nomatangda madi loina khangdokre aduda Balarasohana nangi adugumlaba namai ani longbagi mawongdo aingonda di yaba nangna khangadabadi hayeng nong hek ngalakpaga aise amuk cm oiradabani haina aduda bansalna cm aduda madi karisu khangjedaba yamna chamjaba mini aibu ngapiu haina hajarami amadi cm aduda napsilaga sana hairadi magi mamayuda isu hajiluraga hajiladuna napsilami bansalna cm aduda asumna Balaras amadi bansal wari ngangna duna leirami adudagi Balarasna bansalda satlo haina ingit tawraki bansalna satkrabada pandurangna Balarasohanda karigidama mabu asumna thadokibano nangonda mangnabusu tawraga haina hairabada Balarasna sumnatagi thadokiba khaktani aina mabu ngapki khibadi leite adudagi makha taraduna aigi sahi kunthra sangna tawrakpa rajniti asibu mahangna nomatangda mahalambani aduna mahapu lemna tharoi ki mathakta gomna khuhida amadi ikhenglakta irujahangani thangi mikupta Sibaji magi cm gi phammadu sinaram lagba matungda mayum tamna okto amada laki mahangna lakliba lambi aduda okto ani khakna miyoi kaya ga loinana Sibaji da lambi da khuro thangjilami Sibaji nakan jelomdagi landarami Sibaji na magi okto adudagi songtharaduna lambi aduda selaki aduda okto aduda lakliba unda singaduna Sibaji bu phudarami Sibaji laithok nabagi matam phangkhide unda singaduna Sibaji gi mako aduda utup amana kalakpadagi Sibaji Saina du khangba ngamdadana laimai aduda tasanki mana tariba mafam ado oil pump amagi makhongdani taduna leiba Sibaji aduda gunda amana thau kapnaba handle laduna Sibaji gi masa pumbada thau loina makapsilami punglup lupa makai amadi Sibaji bu maina tunna thadoki haibagi matagum maikhet ama lokhuladuna khetnaba honarami mikup aduda Sibaji wakhal laktuna hawlalaga senjirabami aduda gunda amana maikhet adu khelakuna thau aduda thadabada maiwairatuna Sibaji gi masada mayado sakpa horlami adudagi Sibaji na masada setiba maphising adubu segaduna lantholami manungi khungau yawna fa adudagi Sibaji amot panala amada songtharami
amadi gundasing aduna Shivajibu nala aduda jot atumba machin tumba sing aduna thiladuna yenglami madudagi Shivajina nala adudagi songkhalatuna makhoi mayam aduga panarami mina laksaba yadaba Shivaji gundasing adubu ammamtang oina losilami Shivajina amadi gunda amadagi khungro adubu laktholaga sechaladuna lambida lagmi mahangna mahaki mamai adubu thadonabagidamukta dukan amadagi soda bottle ama leiduna mamai ado thadonami Shivajina mamai adu thadolakpaduda Shivajigi masak adubu urakpadagi masidi aikhoigi nomatangi CM Shivaji Raoni haiduna chethoroi dukan mapu amadi mana aduda leiramba myoising aduna Shivajibu phamalami mahaki masada tairiba leikhom leinang sing adubu thadoknaba honarami praja mayamnadi Shivajibu laigumna khalami amadi dukan aduda ising jonbra haiduna yenglami ising leiramdabadagi jonabagidamukta purakpa sangom ken adudagi loktharaga Shivajibu masapumba adubu samthoklami sangom aduna Shivajina mayumda halakpada praja mayamna mahapu ulami lei pareng huladuna amadi Shivajibu mareng banda thongatuna praja mayam aduna magi mayumgi thongjin phawa puraklami amadi tanjaduda QTV gi program gi executive oiribi leilana Shivaji da konseli aduga haraklami nomatangi mabu luhumbiu amadi Shivajibu nomatangi magi mapuroiba oijagi haijaram phagi oina nupi adugi wahai aduda mayam adu loinama noklami matangi mikupta Shivajina manjaligi khungang aduda lagami dudasu Shivajibu mayam aduna taramna ulami amadi Shivajigi fruit aduda phigaw yahaladuna khuladugi ahal amana Shivajigi fruit phigaw aduda phaw adubu heidarami maramdi Shivajina torokpa thabak aduda khuladugi lawmi sing aduna peladuna Shivajibu laimani khanduna phaw adubu Shivajigi mathanungda heiribani khuladuda khwaidigi thajanabase makhoina sahi amagi manungda puthorokpa phaw sing ase khundubu koliba isor magi mafamda kane aduna Shivajibu khuldu miyoi sing aduna isor magni khanduna phaw adubu magi mafamda katibani adudagi Shivajina makha taraduna hare mayamna aigi ifamda utpiriba matawase yamna chawe amadi phaw asibu aina kadawduno aduna phaw sing ase laido ina katpiyu aigi oinadi maru amatang chariba sina mayamna aingonda thambiriba ijat ado aina lawre haina khanbiyu haina haibla manjaliju masana semjaba wahom matu yauraba khudol amakhak Shivajigi damakta puraki adubu khudol adubu thadaramnaga manjali satki maduda Shivajina manjali adubu tanaraduna hairaklami aina asuklamna aigi manjaligi damakta laklaga nangna aibu uraga lamna cheliba karigino Shivajigi wahai aduda manjaligi mamitagi mitlu ira horaki maduda Shivajina kaidorage haina hanglami maduda manjalina khumai mayamadi nangbu isor mangni khanduna phaw piri adubu ainadi nangi nafamda karisu piba ngamde hainai mina khwaidagi tangba hairagati thawai hairiba adubu aidi siba pamde maramdi aigi punsi asangose nanga punna himinaba pami nupi amagidi magi punsidagi hena tangba pot hairagati izat adubuni aduna aigi lejariba aigi izat ase nanga law aigi lejaba khudum khairaga manjarina magi yaliba phi adubu haidolami mikupda Shivajina manjari kaino nangu ngawrabro da manjarina aigi ifamda nangi dama pigedaba khudol masinatana leitre mikupda Shivajina ai karisu pamdi nangna ibu thajabibado madun aigidi pumnamangni manjari hairaga magi mapi adubu sinbirami Shivajina udagi thamoi anitagi oiba mayekta thamoi anigi isai ama saki mathangi mikupta Balaraj Chauhanna toramba aranba kayadu Shivajina phongdoklambadagi Balaraj Chauhangi sakar ado kaiki amadi nauna election taunabagi damak lokthukki amadi QTV gi laila amadi topinal lambida chatliba achat awong singda lakadoriba election aduda kanada CM oiba pami haina hanglami maduda praja mayamdunasu magi mot singado phongdoknaramli amadi ayambana Shivaji Raubu CM oiba pami haina phongdoknaraki
Mafam khuding Shivaji Rao haina pik thanna launaraki. TVda tariba praja mayamgi khulaw adubu urubada amadi tarubadagi Balaraj awaba oiki. Amadi Pandurangda karigumba khara tau haibagi mawongda mamit ado yanglami. CM gi PA Bansalna Shivaji bu Cube TV gi mafam aduda unaba lakhi amadi Observation Shivaji haiduna Shivaji gi makhuto suklami. Maduda Shivaji na kari matangdano hanglubada Bansalna mi khudimaki machildagi nangi namingtani sonaribase aduna hojikti nang lan phamasida thokpa dabani aduda Shivaji na no sa ai politics ta interest laite aduda Bansalna ai leribasidi nangidama kigano masidagi henba afaba chance amu hana lakloroi aduda Shivaji na I am sorry sir aidi yamna samjaba miyoi amani aduga isam chamjana su hingba pami aina pami pung nipan tumba aigi imana thongba sa hingjang saba amadi babana yekpa laising adu yengduna leiba ama ogera ama togera ining tamna hingba pami namajing khudingi film yengba pami aduga Phulgauda aigi thamoigi raniga nungsina wari sanajaba loinamakti leire adubu aigi famda sarkargi thabakti amata phangdri aduna Public Service Commission gi dama lairik parambani aduda Bansalna ihe nangbu sarkarna lakpa pamli aduga nangna sarkargi damakta thabak thiriba no matangda lamdam masibu onthok lamba ngamba Shivajina asigumla wase hairiba aduda Shivajina sar aigi babana aigi imana thongba sak hingjang asoiba thidana wa adumak hai aduda imana babada oina thongona hai nomadi babasu kari wakal laklabano khangde mana chakhum jangdana sak to thongi adubu laibak phabadagi hingjang adusu yamna hauki numi adugi hingjang ado asin hekta baba nutigi sak to thongbadi yabanati maramdi madu magi thabak nati magi mathodi layebudo aduni oda chanari badi layekpa adusuni aduga aina reporter oibada hena chanariba adudagi Bansalna adudi sanglaba punsi ase microphone faiduna kocha chatuna mingonda wahangi damak hanglaga leirage sira Shivajina madugi wakto aigi thabakni sa praja mayangi mamit mamai singnaba aduda Bansaladuna lamdam sigi phagalaknabagi tamakta karimta tawroidra aduda Shivajina tawgani sa afaba thabak kaya ama adubu neta oiraga nati haibada Bansalna aduna yaba nati praja mayamnadi ngaiduna leiri Shivajibu magi trailer ama yenglubadagi praja mayamna mana chief minister oiraga asengba real picture uthurakani haiduna short thingba makai ngaiduna leiri adugumlaba mayamna pamnariba Shivaji Rao duna di hairi ai pung nipan tungani nungaina leiba pami film kaya yengba pami pothagani haina adubu khudimakto siem oiraga yengo kanana nangonda thingadori haina tanjaduda Cube TV gi mafam adubu Pandurangi miyoi sing aduna thugaiba horoklami aduda Bansalna nang film jengba yamna pamdai tu film hore masi hana yengo hairamlaga mahak nakanamada leithoki amadi Pandurang amadi magi miyoi sing ado janglatuna Shivajida nang siem oiba pambanatra chalo oiruro hairaga Shivajibu phurami makhoi mayam changdana Shivajibu phudarami Shivaji nate program executive officer Leilabusu Pandurangna phudarami tanjaduda Leilana topibu kore aduda topina magi camera do lila tamna mayol ado oselaki matamuda Pandurangna topida law nang camera namba yamna pamlaba natra hairaduna magi mathaki khungwa odo halothoki se namlo se hairaduna hairami amadi topigi camera ado mullaga thuairami amadi topibu Pandurangna phudarami ye tokna Cube TV gi TV kaya mamal yamlaba posak kaya amasu thukairami Shivaji su makhoi maya panaduna lerami adubu Pandurangi miyoi amana maigi wayar ama satoktuna Shivaji da namsinbada Shivaji maina singlami maina su singliba Shivaji bu makhoi mayam sangdana halagi haibigi matagum phurami phibam adu ubada Bansalna masidi siba tare haiduna mai adubu muthalami amadi Shivaji bu yaba phuraba matungda Pandurangi miyoi singado chatkirami somdana Shivaji gi imungdana mai ising telephone singba sing loina kaklami
ꯊꯪꯅꯕꯁꯤꯡꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯁꯤꯕꯥꯖꯤꯒꯤ ꯃꯄꯥ ꯚꯤꯝꯔꯥꯎꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯀꯦ ꯇꯧꯔꯤꯉꯩꯗ म्युनिसिपल कोऑपरेशन की ऑफिसर खर लाक्लमी अमदी शिवाजी की युम अदुबु म्युनिसिपल कोऑपरेशन रूल अमदी रेगुलेशन थुगाइदुना युम साबनी हाइना हायरलमी अमदी युम अदु फुट अमगे इंची निपान हेंजना युम अदो साजले अदुना कमिश्नर ऑफिस तगी युम असे थुगाइना ऑर्डर थोलाई हाइदुना सीएम पाइदुना हायरलमी ऑफिसर अदुगी वहेदुदा भीमरावना साउरदुना हायरे सही कुंत्रा सिदा करिमता तरोक्त्रगा खुदकता हेक्ता हायरे इसे करमननो नोटिस अमता थोकखिबसु नते हाइबदा ऑफिसर अदुना नोटिस थोखि नंगना लोबा लाक्सखिदबनि हायरालमी भीमरावनदी करम कांदा थोकिबा नोटिस नो हंगबदा ऑफिसर अदुना करिमता तारामदे अमदी नमफुदा युम अदुबु थुगायरमी शिवाजी की ममा अदुदी अंगाउबिगा च मनखि अमदी शिवाजी सु हॉस्पिटल अदुदगी एम्बुलेंस त तौरगा बसनगा पुन्ना युमदा हलकनी मसागी असोपद उबदा ममाना यामना पाखन हंगलमी अदुदा बंसना शिवाजी की ममा अदुबु पाखतनबगिदमा कछु यामना सोपनतेदा क्यूब टीवी दा करिगुंबा अमा थोपदगी बेंडेज मचा अमतंग जेपनी हाइना अमदी शिवाजी की ममा अदुना शिवाजी दा मखोइना ओइरक्लीबा मोंगदुदा हायरलमी यामना पेंदना कपना मई कखिबा इसिंग कखिबा टेलीफोन कखिबा अदुतसु नथना युम मदुबु थुगाइखिबगी मतांगदा शिवाजी की मपादुनदी शिवाजी दा नंगना नोमतंग सीएम ओइबदा तौखिबदो अदुगी लमन खुमक्लिबनी मोइना हाइना हेरलमी शिवाजी ने मपादा ममादुबु पुसलो हाइना पुसललमी शिवाजी दा ओइरक्लिबा कया अदु शिवाजी ना लर सोहना तोरपु ngakani aduna ukil ama kouruso हाइना तोपीदा हायरलमी तंजादुदा बंसलना करी नंग कोर्ट मोइगा थिंगनागे हाइबा नत्रो हौजिमक चलो यामना फैये हानादगी केस लाख लाखदनी नमसिनदुना लैरिबसे नंग नसामंगनसु हाइजखिबा नत्रो टीवीदा अदुना नंग केससु समाने अदुमा नमजिनदुना लैखिनी नंगना खंगदबदी 1947 दगी हौरगा हौजिक फाउदा पॉलिटिशियन सिंगी मथकता केस कया कया लैखरे केसिंग अदुदा सेनबा करम्बा मियो दंदी फंकिबगे नाकन अमदना केस तौनी नाकल अमदना मखोइना नुंगाइना लेगनी अदुगा अहल लोइरगा सेखिनी अदुगा फाइल अदुना अदुमक लोइसनखिनी कुमलबा फाइल सिंग अदुदा खरंबिगे मरुम कोक्सिदुना अदुमक लोइखिगनी अतोप करिसु तौरो अदुदा शिवाजीना सान हाइसे आइसे तुमिना लयो सिरा आइसे मीडिया की मीनी आइना टीवी की मियोय कया प्रेस की मियोय कया कौदना बलार चौहान की माइकोम हांगदोकनी अदुदा बंसलना माननी नंगी क्यू टीवी थुगारीदो नंग काउरब्रो अदुदा शिवाजीना सार आइना कई लांखिगे आइगी इराल करिनो हंगबदा बंसलना लमदमसिदा असुंबा तौबा हाइबसे ख्वाइदगी चावरबा अरानबनी अदुदा शिवाजीना आइगी सुमनतकी इंटरव्यू अमखक लौजरुबनी अदुसु आइगी इथौ अमगी नोमतंगी सीएम ओइरबदसु एक्सीडेंट अमनी अदुगा सीएम ओइरगा तौरुबदसु सीएम ना तौरंगदबा थबक थबक सिंदुनी आइना तौरुबसिंग अदो हौखिबसिंग अदुना हौखरे हौजिकति आइ समचंबा मी अमा हाइबदो ओइरबनी मसिदबो मोइना आइगी तुंगदा इनरक्लिबसे करिगिनो बंसलना कनाना हाइनो नंग इसमचंबा मियोय अमानी हाइबसे अदुगुमलबा नुमित नंगन नोमतंगी सीएम गी फममदा फमलुबा नुमितुदगी नंगसे असंबनी हाइबदो ओइद्रबनी नंगना साजे पॉलिटिक्स ता यावरबनी अदुगा नंगना करमना खलिनो बलराज चौहान की मतंगदा नंगबु लेमा थादोरकनी हाइना खलिब्रो करिगुंबा माना बोचे कारगना नंगबु पुलिसना फुदालकनी अदुगा माना पोरगना ने गुंदा कयाना नंगबु सेनहालकनी माना नंगबु कैदुंदा थादोरलाओय अदा शिवाजीना अदुदी मसीगी वारोसिन से करिनो अदुदा बंसलना मसीगी वारोसिल हायरगदिने नफिनरो जमसलो अदुगा नंगी बाबा इमा तौरगा मफम अमदा लेरो नत्रगा राजनीतिदा खोंग थांजिलगो अदुदा शिवाजीना ओइथोक्तबनी मदु ओइथोक्तबनी हाइना हायरकी अमदी महाक राजनीतिददी कैदुंदा लाओय हाइनासु हायरलमी अदुदा बंसलना अदु ओइरदी साइदा कोइलाव लाउदुना लेरनो अइना कई लांथी अइना कई तोकिबगे हाइबदो ने बलराज चौहानगुंबा कयाना बोट कारिबसे मरमदिने लांथेंगनानबगी मतम लाक्लबसु मादी हंदे नोइदि काचिन अमदा लोतुना लई नोइगुंबा सिदिने लमदमसिदा सापकी मसकने मंगदगदी मंगनी अदुगा अमुकसु हाइजरमगनी नते मदु ओइथोक्तबनी हाइना अदुदगी बंसलना
शिवाजीदा साउना हायमलगा चटकी टोपीसु पुन्ना शिवाजीसु तोपुम खंगदना तुमिना फमदरगा लेहोय मथंगी अयुक्ता प्रेस की मियोय कया अमदी पॉलिटिकल लीडर तोंगान तोंगानबा मफम कयादगी मियोयसिंगना शिवाजीबु हौगलकपा ngaiduna लेरमी मदुदा शिवाजीबु साउरदुना चटकीबा बंसल अमदी टोपीसु यारमी ओपोजिशन की लीडर ओरिबा कुमार विशालना शिवाजीबु पुंग मंगादगी संगदुना लेरमी शिवाजीना तुम हौगलकपगा बाथरूम टॉयलेट चंगलगनी खनलदुना ngaiduna लेरमी टॉयलेट ममांग अदुदा अमदी मखोयगी पार्टीदा यावबिनबा हाइदुना हाइजरमी पैसा कया अमसु पिजगे हाइना खंगलमी अदुदसु नते नेशनल पार्टी की लीडर अमसु शिवाजीबु मखोयगी पार्टीदा जॉइन तौबियु हाइदुना हाइजबला मखोयसु शिवाजीबु सेल साउना पिजगे हाइनाबु हाइरमी अमा लोइद्रिङैदा अमसु लाखि अलायंस पार्टी की हेमत मिश्राना शिवाजीबु उनबा लाखि युंगी थोंगलोमददी संगम लेतबनिना इजुंगी मथक्तगी कुमददुना लाखि महाक्सु चपमाने माना हाइरमी शिवाजीदा अदोमना राजनीति यामिंदबदो कायदे करिसुमदा कायदे तवदबु अइसे नंगी नयामबनी हाबदु मतंग हाइबिरमु अदुना यारे अदोमना नोमदा तौरंबा थबकसिंग अदो अइना सही चुप्पा तौजेगे कायना हाइरमी चेरक अदुदा मंजरी अमदी मागी मपागा लोइनना शिवाजी युमदुदा लालमी अमदी मंजरीगी मपाना हाइरकलमी टीवीदा नंगबु मीना साथीना फुरमे हाइबदगी अइगी इसानुपीसे कप्पना लोइखि मागी मतौसे येंबा ngamdabadagi aina mabu puduna lakpani aduda manjarina शिवाजीदा हुजिदि नंग फरब्रा हाइदुना ललमी अदुदा शिवाजीना ai फरे हाइना खुमलमी अदुदा मंजरीगी मपादुना शिवाजीदा मागा वारी मतंग सानसी हाइरदुना नाकंदा कौथोलगा हाइरलमी अदुदी शिवाजीबु राजनीतिदा खोंग थांजेंगेनो राजनीतिबु दबु खोंग थांजेलबदी खुदोंग थिनिंगाई थिनिंगाई ngakdani amadi wafam ase atai kanana haiba nati mapa ama oina haibani amadi शिवाजी दा मंजरी की दमकता वखल अमतंग दिखल्लो हाइना हाइरक्लमी शिवाजी की ममा मपादुनसु मंजरीबु ममों ओइबा पामे मंजरीगा लुहोंगलबा मतुंगदा मफम अमदा सत्खरसे हाइना हाइरक्लमी तंजादुमक्तदा क्यूब टीवी की लैलागे टीम लागदुना शिवाजी दा वहंग कया अमा हंगलमी अमदी शिवाजी की युंगी अकोइबदो मीगी मी ngakta पिक थलमी अमदी पाउमी कयाना शिवाजीदा कैंडिडेट ओइगदौरिबरा बोट लेपलबदी करम्बा दोलदा लेपकनी प्रजा मयामना अदोमदा थमलिबा आशा करमना सुमहनगनी असिगुमलबा वहंग कया से शिवाजीदा हंगलमी मदुदा शिवाजीना सावरदुना हाइरे महाक से करीमता ओइरो महा इसम चंबा मियोइनी माबु पुरम्बगी मकोकता बेंडेज जेली अमदी युम थुगाइबगी वखल से यामना वारिबा मियोइनी आइबु इथंदा अमुक्ता लैहनबियु हाइना हाइरक्लमी मदुदा बंसलना शिवाजीबु लाओ आइगा पुना चचे हाइरगा बाजीबु मखुतो पाइरगा पुथोरलै अमदी मपालदा लैरिबा यामख्रबा मियोइसिंग अदुबु येंखलमी खजि खराकी मीनते अदुदा बंसन हाइरै लाक्लिबा मियामसे सेलना लैरगा वाइरकपा नते यू पिथक्लगा पुरपसु नते मखोइसिंग असे मसाना नंगिदमक लेप्सरगा लाक्चबा ngaktani maramdi karigino khangbra मखोइगी थमोइदा नंगसे अफबा मिनी नंग असेंगबा लीडर नि नंगना मखोइगी तुंगी पुंसीदा अफबा लंबी अमा सेंबिगनी अफबा सरकार अमा ओहलकनी हाइना खनबदगिनी अदुगा सिदा लैरिबा मयाम असिदा हंगो नखोइ करी ओइबा पांगे हाइना मखोइना हाइरकनी मखोइ डॉक्टर ओइबा पामी पुलिस ओइबा पामी इंजीनियर ओइबा पामी नेता ओइबा पामी हाइबदी कनामता हाइरोइ राजनीति यामना मोटपा पोनी हाइदुना लोइनमक लैथोना अदुदसु अमोटपा पोसे सेंगदोके हाइरबदी कनामता थोलओइ अदुगा लमदमसिबु फत्रबा मियोइसिंगदा सिनदुना लोइनमक चतखिनि अदुदगी बलसना शिवाजीगी पुकनिंगबु सिंगसिलदुना वहाई कया अमसु हाइरलमी नंगुम्बा इंखलकलिबा मियोइ कयाना पामी सरकारगी थबक अमा तौबा अदुगा मसक फजबा नुपी अमा लौरगा फजबा युम अमदा खबर पादुना पॉलिटिक्स यामना मोले मोइना लमदम से मांगल्ले हाइना चलो तानिंगे अदुमलो वादो अमता महात्मा गांधीना ब्रिटिश के मायोक्ता लैरुबगी ngasi अखोइना मिनाय ओइद्रिबनी थॉमस अल्वा एडिसन होनाजरमबदगी ngasi अखोइना मै ngaलिबनी मसे खुदिमा ngase मयामगी धमक होनारमबदगी ओइरकपा ngakतनी
asumna wa kaya hairaga nama soiraba angang amagi manakta pusalakki aduga haire masina kari tawruduino mana kari khangluduino maga kari thokage nanga adubu ayuk pung manga dagi mana nangbu ngaiduna leiribase aduga angang aduda karino nupa macha kari leibage nang kanagi damak lakpano haina hangi adudagi ang aduna makhut tawraga sitna changsilaga Shivaji gi bangak samduda angang aduna purapa sanaragi paring aduna hukjarami amadi hare aikhogi lamdamse aigumba nama soiraba singa samanare aduna nana lamdam sibu amukta thangkatuna puraga chapiyu haina hayaklami angang dugi wahi aduda Shivaji kapjarami amadi wakal khallaba matungda Shivaji na hogolaktuna praja mayam gi apambado thongalani mase bol lepani haina mukut ado thakal matawoduda praja mayamadi haraurami haraubugi ngakhoina pik thalami manjari gi mapana di sauduna manjari bu puduna sakki Shivaji praja mayam gi support gi independent mirep amo oina mai paklaki mada sunati Shivaji gi dol da lepa miyo singsu loina makarami amadi ihan hanba oina Shivaji na record thamki tongan ba TV channel tongan ba radio na singba Shivaji gi Shivaji ngata ngarami Shivaji na pot karakpagi manjari di yamna hanau jarami amadi amungsu mathwai do yamna wajarami Shivaji na anawu CM oiduna secretariat ta phamlaba matamda mayam gi lei khutol kaya ama table tuda leirami lei mayam adugi marakta manjari na pirakpa lei makha ihan hana Shivaji na urami amadi lei adubu lokolaga manjari bu ninchingjarami Shivaji na panba sakara tuda anawu khongthang ama mahana paikhalami department khudingi mantri ani thamlami mantri amana ahaloiraba mantri sing amana naha uiba mantri sing amadi praja mayamgi wakatana bagi damakta mafam khudimakta complaint box thamami aranba tawsingdagi ngakthonaba amadi mafam khuding chatuna complaint box adugi maramda khangalami Shivaji somdana Balaraj Chauhan amadi atopa political leadership Shivaji gi manakta laktuna haijaramba leadership ado amata oina Shivaji gi mayukta Balaraj Chauhan ga amata oina punsilami Shivaji gi mathakta karigumba phatraba taunabagi damakta khanarami maramdi makhoigi mayukta tongan ba case kaya pansilakpa amadi makhoina lotuna talamba sel kaya ama tawwa phanglaktaba tanna phanglaktaba kaya asidagi Balarajna Pandurangda thodang khudimakto sinarami somdana manjarina masi khudingda mangduna lerami amadi topina manjari gi manakta lag aduna Shivaji na pirage haiduna khudol ama pirami khudol adudi atai karisunate Shivaji ga paw phonaba phone amadi samjaraba karisu khongjadraba manjari phone adubo paiba hiramde Shivaji na ko toroktuna wari sanarami manjarina Shivaji da ajarduna maga unaningjabra maga wari sananingjabra mabu magi mapana sakar gi thabak toba myoy kaya thiri ma yamna pakhatle haina bu hajarami Shivaji na magi thabak sina yadabagini aisu nanga unaninge haina haraglami aduda manjarina karam ganda inakta laktoino haiba Shivaji na ai numai numita laki haina haire aduda numai jingdi numit mangani wali banina manjari gi thamoida yamna wabagi bado kuiragani khanbagi nungaitabado phongdokjarami Shivaji adubu manjari ga Shivaji ga paw phonabagi matamdi phanglamde maramdi manjari na call torakpadasu Shivaji gi meeting toksanba amadi officer kaya ga wari sanabagi manjari ga wari sanabagi pakna phanglamde manjari na basanda natna topida su call tawje adubu paw phonaba phangdabadagi manjari na phone ado saroduna isingda thadakirami adudagi isai oiba tangkak amala isai asidasu makhoi anibu phajana unaba phangdabagi mikup kayabusu khanganaba uli mathangi mikupta manjarina mayumda lakpada magi phone ado laki phone ado pakhakke tawbuda manjari gi mapa lakpana mapa sana kibadagi phone ado pakhatkide aduda mapa duna phone ado lauraga sauduna phone ado mainungda langsilami maramdi manjari gi mapana Shivaji bu warauki mana haibawa tadabudagi
Manjirina sansilakuna manungdagi tariba maina chaklaba phone adubu lokholaduna mai adubu muthalaga phone adubu jejet paisilami masagi matawduda Manjirigi mapadusu yamna nungaitana yengnami omdana Balar Chauhanna Sinduna Pandurangna Malaysia da Shivaji bu hanabagidamagta asawa simpham amaga loinana geng amunaba laki somdana Shivaji su mafam kuding chatuna saklon kaya lauraduna huranba tauba sel saba kaya bu phagalami truck ki driver saduna Shivaji na maram zaduna tax kaya khongalakpa lana sel tanba officer kaya bu phagalami Shivaji buna Pandurangna nekpa miyoi singaduna Shivaji bu hanabagidamagta sinarami Shivaji na magi Manjari bu unaba chatke haina tholapada security kaya amadi gari kaya na arrange tawramba duda Shivaji na gari mayam amadi escort mayam ase karigino madi chamchamba private trida chalaga yare haibada magi escort oiriba Manoharna sorry sir sana chatpa mafam khuding gari sing amadi escort sing adumak loina chatkani haibada Shivaji na Mamang da palamba mantri sing moina aranba tawjabagi ina chatpani aidi kanada suladi ai ithandagi chatnabagi damakta asuk chawna amadi sel changna sinbai pamde haina harlami aduda Manoharna sir makhoi mayam adudi list yaude aduga sar gidi yawi sar da jet guard security taba haibase ekhoigi ithawni sadi praja mayam gi lalni sar gi privacy dagi sargi punsin hena lui sana ahum suba gari asida kagadabani haina su hairlami aduda Shivaji na fare adugum lab ama leiradi ai karimta chalaroi program cancel haina hairamlaga Shivaji kada sanki adudagi Shivaji na makoi amadi topi hapchalaga mina masak khangdanaba mawungda laki fulgauda Manjari ki manakta Shivaji na lakleba lambi aduda khuji yonbi nupi aman laki Maduda Shivaji na khuji do laige tawbada man hathu tu lakpada mana magi pras ado udana lalami aduda Shivaji na nupi aduda mahak paisa purakpa kaure mathang do ina pirage hairlami aduda nupi aduna adubu kamaina yaduino nang ai masak khangna basu natana haibada Shivaji na mirak narak jengnaduna magi tupi ado lauthorlaga yenghanbada nupi aduna masak khanglami amadi nupi aduna Shivaji Rao haina kanna lauraki aduda Shivaji na nupi aduda machin meli adu ghairlami lawgono aise tongana thabak amagi damakta lakpani nang kanamtada haidopigano haina aduda Shivaji bu hanabagi damakta lumduna leiliba nupa amana ukhibadagi call tawraklabadi hairaklami Shivaji mafam machida masaklotuna phulgauda lai haina pau pirame amadi pau pirakliba nupa aduda gang leader aduna Mabu section sinana mo masu laklage haina hairaki somdana khuji yoliba nupi aduna Shivaji ni khangbadagi yamna haraujarami amadi photo kapminningbagi photo kapa mi leibra haiduna yenglami photo kapa mi leitrabada nupi aduna kolom ama lokholaga Shivaji gi maming ado makutta ibiramo haina nupi dogi makut aduda yenlami adudagi nupi do isai saktuna satki lambi da Shivaji su Manjari gi manakta laki Manjari nadi Shivaji na lakani hanaga lakti mana hakiba wangakti haduna phone aduda mathanda mundrang tawduna lerami anjadu da Shivaji su yakchilaki yumsibu mi leibro haina lauduna sanglaki aduda Manjari na kanamta leiti haina khummi aduda Shivaji na khumai sina kanano bullo haina hanglami adudagi Manjari do hogulaka lai Shivaji na prap sangak pada Manjari na Shivaji da hey nang kanano kadai kano nang na sari do haina hangi madi pap singa da bathabak tawri bakarino haina hangbada Shivaji na Manjari da khaijilami Manjari bu rap tawdini hairami aduda Manjari na kaira tawgi haibano tawrosi haiduna makhut ani do thangalami aduda Shivaji na nang karimta kidabra aise hangbada Manjari na nana nakokta tupi upsilaga nakoiga Panjelaga aina khanglaroi khalibra haiduduna makhoi ani do yengaduna noklami amadi koina unarudabagi nungaiba amadi harauba phungdolami aduda Manjari na nangna asumna laise kaigino haina hangbada Shivaji na Manjari ai hojikki una siam nate aise nangi Shivaji duni haina harlami ngasidi kana sumari thamdre kana gi file sing police kana gi tupi amadi kana gi bansa ngasigi numisidine nangi damakta khaidok labani
haiduna mana lerakpa khuji ado Manjari da sijanbirami aduda Manjari na senglabra hayo nangidama ai kedoge hojik haina haiklami aduda Shivaji na ai sagamna lame sagana jage haiklami aduda Manjari na haire ina nangidamakta puri amadi kher hobani adubu nangna laktabuda saunningbadagi hamengda bijatokre hojikti sumatagi tanna karimta leitre haibada Shivaji na aduna pele haibada Manjari na tanduga janaba karimta leite haibada Shivaji na nang leirisi aigidama haina haiklami amadi atopa kari amuk pamligene hainasu makha tarame Manjari na tan adubu karisu yaudраbasu tilau tawduna nungsina ilami amadi makhoi ani yamna nungaina isai saktuna khullado koina satuna nungaina isai saklami isai dugi manungda thamoigi senglaba mari kayabasu uli Manjari na bindi yumpham amada bindi leibiu haibada sel yaudraba Shivaji na mabu Shivaji ni khanghandana posai thangduna phanglakpa sel khraduna Manjari gi bindi ado leirami amadi makhoi anina labuk amada famlaga wari sanaduna leiringaida longakpa zarugi mi saduna leiramba geng amana Shivaji da nomaina kaplaki laibakna pharisu Shivaji na pakthabagi mapa sanabadagi nomaido palaude adudagi amu kapake tawbada Shivaji gi security Manoharna mioi adubu sut tawki amadi Manoharna haidai sargi permission budi phangde adubu sarbu kanba haibisina aigi ithawni haina adudagi Shivaji bu hanaba lagliba mioi sing aduga Shivaji gi security sing aduga akanma mongda nomai kapnarami bom kaya so pukaiki khungang aduda amuk thoktriba mongda oiki security sing aduna geng kaya adubu losin khraba matungda Shivaji bu kokthoklam adubu makhoina mapala tholakpa matamdadi nakan jelomda mai jakpa asi na kaya amasu urami oirakliba mong adutasu Shivaji da Manjari gi mapana Manjari bu thajaba ki haiduna magi machanupi adubu puduna chakki aduda Manjari na mapaduda khurumjarami aduda mapaduna nangna maga luhongba pamlabadi hayo mangonda asigumnaba mayam ase thadokuna isam chamba punsi amada halo haina phana oirabasu aigi isana lukhrawi badi ai pamde ai jengba ngamlo haramlaga Manjari bu puduna chakki Shivaji dagi lamna mathangi mikupta Shivaji na magi phamungda tumduna leiringaida magi mapana tumduna leiriba Shivaji makhong adubu nambirami aduda khangboi lakpoi hawgalakaga Shivaji na karino tawrisibo haibada mapana kari tawrage haina hanglami Shivaji na khongdi aina oina paigadabani babagi haina hairaklami aduda mapaduna nangi na sa soklaga wakhal asida khallibani nangse hingli haibase aduda Shivaji na adubu khong paidrasu yabaduda se khongsi thadokbiu baba aduda mapaduna haidai pisak piklingaidagi nangi na sadada pairaga laibani namgi seba honabada na sado tension da leire se botharo ngatang oirabasu haiduna macha adubu bothalami mapaduna makhung ado nambirami ambadi mama aduna macha aduda mehendi sange tawudasu Shivaji do khanglami aduda mama aduna mehendi dubu sange tawbani hairaga macha aduda sangbirami matam kuina mapa amati mamadagi lapna leirubana machagi mausagi punsi do palladuna hajiranmi ingna sikna yamna nungaina panjiramba Shivaji gi imungni adubu exdel amadagi imungdugi nungaibadi mangki mangna chawamioi ama oirabasu Shivaji gi mamana Shivaji da luhongna bahaiklami amadi Manjari gi mapana kari hairake haibada tanjadu da phone ama laki aduda Shivaji na phone adu amuta kakthalo haibada mapana bansal gi phone ni yamna marueba ama leiramgani haibadagi Shivaji hagolatuna phone adu paikhala adubu signal tanadabadagi Shivaji na mapala tholotuna wari sanabada bansalna intelligence ki pawdagi sargi yumda bom leire haina haire haire pobo loidringaida pokhaibana hanki bom ado madudagi Shivaji na sang yenglubada agi amadi mamagi ikheng tama ngairami masa macet thiba phangdana mapagi gari mamana pairamba mehendi kokta amadi tatuna lerami amadi mapadugi gari adu paikhaladuna mapaduna hairamba wafum madho nishinglaki punsi se
ꯍꯪꯒꯠꯂꯒ ꯆꯠꯄ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯁꯤꯕꯥꯖꯤ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯁꯤꯕꯥꯖꯤꯅ ꯕꯂꯔꯥꯖ ꯆꯧꯍꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯂꯔꯥꯖꯕꯨ ꯃꯈꯨꯔꯤ ꯃꯦꯜꯂꯝꯃꯤ, ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯝ ꯑꯣꯏꯕ ꯃꯇꯝꯗ ꯋꯥꯁꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯕꯂꯔꯥꯖꯇꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯏꯕꯨ ꯍꯥꯠꯂꯤꯕ? ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯝꯒꯦ? ꯅꯪꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯣ? ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯕ? ꯈꯨꯝꯃꯣ꯫ ꯑꯗꯨꯗꯒꯤ ꯁꯤꯕꯥꯖꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯂꯔꯥꯖꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯊꯥ ꯀꯌꯥꯒꯤ ꯇꯨꯡꯗ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯒꯤ ꯈꯣꯡ ꯅꯝꯗꯨꯅ ꯑꯩꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯃꯍꯤꯟꯗꯤ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯅ ꯀꯣꯜ ꯂꯥꯛꯑꯦꯅ ꯊꯣꯛꯂꯛꯄꯗ ꯑꯗꯨꯕꯨ ꯃꯈꯣꯏꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯑꯃꯠꯇꯐꯥꯎ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯁꯤꯔꯕ ꯃꯇꯝꯗ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝꯗ ꯐꯨꯝꯅꯩ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯅꯩ꯫ ꯑꯩꯒꯤꯅ ꯃꯈꯣꯏꯕꯨ ꯆꯥꯝꯊꯣꯛꯂꯒ ꯂꯥꯛꯑꯦ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯅ ꯊꯣꯟꯕꯅꯤ ꯍꯥꯏꯅ ꯁꯤꯕꯥꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯂꯔꯥꯖꯇ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯁꯥꯎꯔꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯕꯂꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯟꯕꯕꯨ ꯁꯦꯝ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯇꯔꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯐꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯔꯣ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯪꯕꯨ ꯄꯥꯝꯗꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗ ꯄꯥꯝꯗꯕꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯗꯨꯕꯨꯁꯨ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤꯕꯥꯖꯤꯅ, ꯍꯦ ꯅꯝꯊꯥꯛ ꯇꯧꯒꯅꯨ, ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯦ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯦ, ꯑꯗꯨꯕꯨ ꯑꯥꯏꯅꯗꯤ ꯅꯪꯕు ꯈꯛ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯂꯒ ꯁꯤꯕꯥꯖꯤ ꯆꯠꯈꯤ꯫ ꯕꯂꯔꯥꯖꯅ ꯄꯟꯗꯨꯔꯪꯗ ꯁꯤꯕꯥꯖꯤꯒꯤ ꯁꯔꯀꯥꯔꯁꯦ ꯊꯨꯒꯥꯏꯅꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯨ ꯑꯃꯗꯤ ꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏꯁꯨ ꯂꯣꯏꯁꯤꯜꯂꯨ, ꯃꯥꯒꯤ ꯁꯔꯀꯥꯔꯁꯦ ꯊꯨꯒꯥꯏꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯒꯦꯡ ꯍꯨꯄꯨ ꯑꯃꯅ ꯕꯣꯝ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯄꯣꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤ꯫ ꯄꯥꯟꯗꯨꯔꯪꯅ ꯀꯣꯜ ꯇꯧꯅꯔꯛ ꯃꯐꯝ ꯑꯁꯤ ꯂꯥꯏ ꯄꯨꯖꯥꯔꯤ ꯑꯃꯅ ꯁꯤꯕꯥꯖꯤꯒꯤ ꯃꯐꯝꯗ ꯆꯤꯊꯤ ꯑꯣꯏꯅ ꯊꯥꯔꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯎꯕꯗꯒꯤ ꯁꯤꯕꯥꯖꯤꯅ ꯄꯥꯟꯗꯨꯔꯪꯗꯣ ꯈꯨꯗꯛꯇ ꯑꯦꯔꯦꯁ ꯇꯧꯍꯜꯂꯣ ꯍꯥꯏꯅ ꯕꯟꯁꯜꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇꯅ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯕꯟꯁꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯈꯤ, ꯃꯔꯝꯗꯤ ꯄꯥꯟꯗꯨꯔꯪꯅ ꯃꯥꯕꯨ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗꯒꯤ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯗꯒꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯛꯄꯒ ꯁꯤꯕꯥꯖꯤꯅ ꯄꯥꯟꯗꯨꯔꯪꯗ ꯃꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯌꯨ ꯋꯥꯍꯪ ꯍꯪꯒꯦꯅ ꯍꯥꯏꯕꯗ ꯄꯥꯟꯗꯨꯔꯪꯅ ꯅꯥꯕ ꯁꯥꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗ ꯂꯣꯟꯅꯗꯨꯅ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯝꯃꯤ ꯑꯃꯗꯤ ꯇꯟꯖꯥꯗꯨꯗ ꯎꯀꯤꯜ ꯑꯃꯅ ꯄꯥꯟꯗꯨꯔꯪꯁꯦ ꯍꯥꯏ ꯕ꯭ꯂꯗ ꯄ꯭रेशꯔ ꯁꯨꯒꯔ ꯂꯦꯚꯦꯜ ꯋꯥꯡꯉꯤ ꯑꯃꯗꯤ ꯊꯕꯥꯛꯁꯦ ꯀꯟꯅ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯟꯁꯜꯅ ꯎꯀꯤꯜ ꯑꯗꯨꯗ ꯎꯀꯤꯜꯅ ꯗꯣꯛꯇꯔꯁꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗ ꯎꯀꯤꯜ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯕ ꯅꯠꯇꯦ, ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯕꯥꯖꯤꯅ ꯑꯣꯀꯦ ꯑꯩ ꯈꯪꯂꯦ ꯕꯟꯁꯜ ꯁꯥꯔ, ꯃꯥꯒꯤ ꯗꯣꯛꯇꯔꯒꯤ ꯔꯤꯄꯣꯔꯠꯇꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯕꯗꯒꯤ ꯕꯟꯁꯜꯅ ꯃꯍꯥꯛ ꯑꯁꯦ ꯗꯥꯏꯕꯤꯇꯤꯁ ꯌꯥꯝꯅ ꯋꯥꯡꯉꯦ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯡ ꯑꯁꯦ ꯒꯦꯡꯒ꯭ꯔꯦꯟ ꯑꯣꯏꯕꯗꯒꯤ ꯗꯣꯛꯇꯔꯅ ꯃꯍꯥꯛꯄꯨ ꯄꯪꯗꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯒ ꯃꯈꯣꯡ ꯅꯥꯝꯃ ꯑꯃꯗꯤ ꯀꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯄꯥꯟꯗꯨꯔꯪꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗ ꯎꯠꯂꯝꯕ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯈꯣꯡ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ, ꯇꯁꯦꯡꯅ ꯀꯛꯄꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯥꯟꯗꯨꯔꯪꯕꯨ ꯃꯈꯣꯡ ꯑꯃꯗꯨꯁꯨ ꯗꯥꯏꯕꯤꯇꯤꯁ ꯌꯥꯝꯅ ꯋꯥꯡꯂꯕꯅꯤꯅ ꯀꯛꯂꯅꯤ ꯀꯥꯏꯅ ꯀꯤꯍꯜꯂꯗꯨꯅ ꯄꯥꯟꯗꯨꯔꯪꯗ ꯕꯣꯝ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯄꯥꯟꯗꯨꯔꯪꯅ ꯍꯥꯏꯔꯛꯈꯤ, ꯕꯣꯝ ꯑꯗꯣ ꯃꯐꯝ 4ꯗꯅꯤ ꯊꯝꯂꯤꯕ꯫ ꯕꯣꯝ ꯐꯤꯠ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯚꯤꯇꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ, ꯑꯃꯅ ꯔꯤꯖꯥꯔꯚ ꯕꯦꯡꯛꯗ, ꯑꯃꯅ ꯕꯁ ꯁ꯭ꯇꯦꯁꯟꯗ, ꯑꯃꯅ ꯀꯨꯜꯀꯐ ꯕ꯭ꯂꯨ ꯇꯦꯛꯁꯤꯗ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯕꯥꯖꯤꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯕꯣꯝ ꯑꯦꯛꯁꯄꯣꯠꯁꯤꯡ ꯄꯥꯎ ꯄꯤꯗꯨꯅ ꯕꯣꯝ ꯐꯨꯝꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥ ꯃꯁꯥꯃꯛ ꯌꯥꯎꯅ ꯕꯣꯝ ꯑꯗꯨꯕꯨ ꯊꯤꯗꯣꯛꯇꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯕꯣꯝꯒꯤ ꯋꯥꯌꯔ ꯑꯗꯨ ꯀꯛꯂꯝꯃꯤ ꯑꯃꯗꯤ ꯕꯣꯝꯁꯤꯡ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯁꯣꯛꯄ ꯅꯪꯍꯟꯗꯅ ꯕꯣꯝꯁꯤꯡ ꯑꯗꯨꯕꯨ ꯄꯦꯟꯕꯗꯒꯤ ꯉꯥꯛꯊꯣꯛꯍꯜꯂꯝꯃꯤ ꯑꯃꯗꯤ ꯕꯣꯝ ꯑꯃꯇꯪꯗꯤ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯂꯔꯥꯖꯇ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯍꯪ ꯍꯪꯂꯝꯃꯤ, ꯕꯣꯝꯁꯤꯡ ꯑꯗꯨ ꯁꯥꯅ ꯇꯧꯔꯒ ꯐꯤꯠ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯕꯅ꯫ ꯑꯗꯨꯗ ꯕꯂꯔꯥꯖꯅ ꯈꯨꯝꯂꯛꯈꯤ, ꯃꯁꯥꯅꯁꯨ ꯕꯣꯝꯗꯣ ꯐꯤꯠ ꯇꯧꯔꯦ, ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯒ ꯑꯃꯨꯛꯁꯨ ꯂꯧꯊꯣꯛꯑꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯔꯥꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯣꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯕꯣꯝ ꯑꯃꯠꯇ ꯄꯣꯈꯥꯏꯈꯤꯕ꯭ꯔꯥ? ꯄꯣꯈꯥꯏꯔꯝꯂꯣꯏ, ꯃꯔꯝꯗꯤ ꯄꯣꯈꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯆꯠꯇꯨꯅ ꯂꯧꯊꯣꯛꯂꯨꯕꯅꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ
ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯍꯨꯝ ꯄꯨꯟꯁꯤꯟꯈꯤꯕꯁꯤꯗ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯔꯥꯖꯅꯤꯇꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤꯕꯨ ꯃꯍꯥꯛꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯩꯂꯥꯅ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯈꯤꯕꯗꯨꯗꯤ ꯍꯪꯕꯗ ꯕꯂꯔꯥꯖꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯤꯗꯦꯗ ꯃꯌꯥꯝꯗꯒꯤ ꯃꯥꯒꯤ ꯃꯤ ꯈꯣꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥ ꯃꯄꯥꯕꯨ ꯃꯥꯅ ꯍꯥꯠꯄꯅꯤꯕꯅꯤ ꯂꯕ ꯃꯤꯑꯣꯏꯅꯤꯗ ꯃꯍꯥꯛꯁꯦ ꯍꯥꯏꯅꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯕꯥꯖꯤꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯈꯛ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯁꯤꯕꯥꯖꯤꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯪꯂꯛꯄꯗ ꯁꯤꯕꯥꯖꯤꯅ ꯅꯠꯇꯦ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯪꯗꯣ ꯍꯪꯒꯅꯨ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯝꯂꯒ ꯁꯤꯕꯥꯖꯤ ꯆꯠꯈꯤ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯕꯂꯔꯥꯖꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯁꯤꯕꯥꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯍꯪꯕꯗ ꯁꯤꯕꯥꯖꯤꯅ ꯍꯥꯏꯔꯛꯏ ꯁꯤएम ꯑꯁꯦ ꯑꯩꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯝꯗꯨꯁꯨ ꯄꯥꯝꯕꯗꯒꯤ ꯃꯨꯟꯈꯤꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯣꯏꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯈꯟꯕꯗꯒꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯐꯕ ꯈꯔ ꯇꯧꯒꯦ ꯈꯟꯕꯗ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯕꯂꯔꯥꯖꯅ ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯒꯤ ꯂꯝꯕꯤꯗ ꯂꯥꯛꯏꯕ ꯑꯩꯗꯤ ꯌꯨꯝꯗ ꯊꯝꯂꯒ ꯅꯪꯅ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯕꯂꯔꯥꯖꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯧꯕꯅꯤ ꯈꯪꯂꯒꯗꯤ ꯄꯨꯂꯤꯁ ꯍꯥꯏꯔꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯥꯏꯟ ꯍꯥꯏꯔꯦ ꯅꯪꯅ ꯄꯥꯏꯕꯅꯤ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯑꯣ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯞ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯂꯣ ꯅꯪꯕꯨ ꯊꯤꯡꯈꯤꯕ꯭ꯔꯣ ꯍꯥꯏꯕꯗ ꯁꯤꯕꯥꯖꯤꯅ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯔꯥꯖꯅꯤꯇꯤ ꯍꯩꯕ ꯃꯤꯅ ꯀꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯤꯕꯥꯖꯤꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯁꯨ ꯕꯂꯔꯥꯖꯅ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯔꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯊꯤꯔꯦꯅꯦ ꯅꯪꯗꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯄ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯍꯧꯖꯤꯛ ꯉꯥꯛꯇꯒꯤ ꯃꯅꯨꯡꯗ ꯈꯪꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯕꯂꯔꯥꯖꯅ ꯏꯆꯥꯅꯨꯄꯥ ꯆꯍꯤ 30ꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤꯁꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯄꯨꯡ ꯈꯨꯗꯤꯡꯃꯛꯅ ꯈꯪꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒ ꯀꯥ ꯑꯁꯤꯗ ꯐꯝꯂꯤ ꯍꯥꯏꯕꯁꯤꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯤꯕꯅꯤ ꯑꯩꯕु ꯍꯥꯠꯂꯁꯨ ꯅꯪꯕु ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯅꯪꯗꯤ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯗꯒꯤ ꯁꯤꯕꯥꯖꯤꯅ ꯅꯪꯒꯤ ꯔꯥꯖꯅꯤꯇꯤꯗ ꯆꯍꯤ 30 ꯁꯨꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯒ ꯃꯨꯛꯅꯅ ꯆꯍꯤ 30 ꯁꯨꯔꯕꯅꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯑꯩ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯑꯁꯦ ꯀꯥꯞꯂꯒꯅꯤ ꯑꯗꯨꯕꯨ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯁꯦ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯍꯥꯏꯔꯒ ꯁꯤꯕꯥꯖꯤꯅ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯤ ꯃꯊꯟꯗ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯣ ꯕꯂꯔꯥꯖꯇ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯗ ꯕꯂꯔꯥꯖꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯗꯨ ꯁꯤꯕꯥꯖꯤ ꯇꯝꯅ ꯀꯥꯞꯄꯛꯏ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯁꯤꯕꯥꯖꯤꯅ ꯂꯩꯊꯣꯛꯄꯗꯒꯤ ꯄꯥꯜꯍꯧꯗꯦ ꯑꯗꯨꯗꯒꯤ ꯁꯤꯕꯥꯖꯤꯒꯤ ꯁ꯭ꯀꯣꯠꯁꯤꯡ ꯑꯗꯨꯅ ꯕꯂꯔꯥꯖꯕꯨ ꯎꯆꯦꯛ ꯀꯥꯞꯄꯗꯨꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯕꯂꯔꯥꯖꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯤꯕꯥꯖꯤꯅ ꯂꯧꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯣ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯐꯕ ꯏꯟꯇꯔꯚ꯭ꯌꯨꯅꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤ ꯃꯌꯥꯝꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯕꯟꯁꯜꯗ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅ ꯔꯥꯖꯅꯤꯇꯤ ꯇꯝꯕꯤꯔꯦ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯕꯂꯔꯥꯖꯀꯤ ꯃꯤꯁꯤ ꯑꯁꯦ ꯕꯟꯁꯜꯅ ꯁꯤꯕꯥꯖꯤꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯄꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯅꯠꯇꯦ ꯁꯥꯔ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛꯇ ꯔꯥꯖꯅꯤꯇꯤ ꯇꯧꯕꯅꯤ ꯁꯥꯔꯒꯤꯅ ꯑꯐꯕꯗ ꯑꯗꯨꯅ ꯁꯤꯕꯥꯖꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯕꯟꯁꯜꯅ ꯁꯥꯔꯅ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯑꯩꯅ ꯀꯔꯤ ꯇꯥꯍꯧꯒꯦ ꯑꯩ ꯈꯪꯗꯦ ꯁꯤꯕꯥꯖꯤꯕꯨ ꯕꯟꯁꯜꯅ ꯄꯨꯊꯣꯔꯛ ꯑꯃꯗꯤ ꯕꯂꯔꯥꯖ ꯑꯗꯨꯗ ꯕꯟꯁꯜꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯕ ꯁꯤएम ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯁꯦ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯕꯥꯖꯤꯅ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯃꯟꯖꯔꯤꯒꯤ ꯃꯄꯥꯅ ꯁꯤꯕꯥꯖꯤꯒꯤ ꯃꯒꯨꯟ ꯑꯗꯨꯕꯨ ꯈꯪꯂꯛꯄꯗꯒꯤ ꯃꯟꯖꯔꯤꯕꯨ ꯁꯤꯕꯥꯖꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯨꯠꯁꯤꯟꯅꯕ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯟꯖꯔꯤꯒ ꯃꯍꯥꯛꯀꯒꯤ ꯊꯨꯡꯅꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯑꯣꯏꯈꯤ ꯁꯤꯕꯥꯖꯤꯅ ꯄꯥꯟꯕ ꯁꯔꯀꯥꯔ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯗꯨꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯍꯜꯂꯝꯂꯤ ꯑꯃꯗꯤ ꯌꯨꯝ ꯂꯩꯖꯗꯕ ꯀꯌꯥꯕꯨꯁꯨ ꯌꯨꯝ ꯀꯌꯥ ꯁꯥꯗꯨꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯈꯤ ꯃꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯄꯤꯔꯤꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯐꯤꯂꯝ ꯑꯁꯤꯅꯗꯤ ꯍꯦꯟꯅ ꯐꯖꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯡꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯈꯔ ꯈꯖꯤꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯏꯕꯤꯅ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯛꯆꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯟꯅ ꯍꯦꯟꯈꯤꯕ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯅ ꯁꯣꯏꯈꯤꯕ ꯂꯩꯇꯥꯔꯁꯨ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯅꯧꯕ ꯐꯤꯂꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯁꯥꯗ ꯉꯥꯏꯕꯤꯔꯝꯃꯨ
subscribe tꯧdaba ichinausingsu subscribe tausanbiramo bell icon sunabiramo mathangi anauba video thagalakpa matamsingda adomda hana phangnabagidamagta mayambu ibina ikokmulu pusari wari amasung film ase thaganabana matamsingda matam khara khajik changkhre yumda naik tholakpa aigi isanupi phangjabagi nungaiba ngaloina yamna masibokta ngaibiramba amadi aigi wari asibu nungaina tabiriba khwaikibiki mafumda ibina harau pusari mayamna aiga pawphona nimbala itaragasu aigi community post aigi number thaga sabani mayangi apama film aduma khanbiramo aihana haigada bore taragati adumak tawsrake mayambu ibina matam kudimakta thogal